mayambu ikok nona khoidumjari ngasisu mayamgi nuwainabgidamak Manipuri Rail Horror Story khara puduna laksari ahanbagi wari asi Prashantana thabirakpani wari asi kari kamdobano haibatu mayam punna taminarasi wari asi aigi punsida singba thukiba warini matamda yausanggi matamni harau kumai tauba matamni ai amasung aikhoigi imanaba masen hounaraga punna yausang koiba chapminaki nongma ama aikhoigi imanaba singa singda kem tauba chatsi hainaduna wari sanarami maruda aikhoigi imanaba singna yaraduna hoyaya chatsi hainaduna wari sanaki masidagi aikhoi kaubu singda chatsi hainaduna chatnanaba matam ngaiki hojikti matam ado lakne April gi tang kunni aikhoigi imanaba sing pot punama gari da hapsillaga aikhoigi ima ipada aikhoi chalukhige hairamlaga bolero amada chatki aikhoi lamsang lakpana wari maruda aigi imanaba dipakna hai mahi leiraga thaaga ngihak pothanari marudagi amuk chatpa hauki matamdu numidang wairamgi pung taruk tadaroi masidagi aikoi sing aduda kakhalakli ai maskal pen tawri marudagi anaba do kauthoknanabani haiduna ai isai su taraga chatli masidagi singthak adu yori ai amasung imanaba dipak chalamba daken mirdu pawan Abinash Johnson Sunken Sam Sundar amadi Ronaldo aikhoi punna ten khandoklaga aikhoina porakpa pochai punamak puthoklaga thami aikhoi imanaba mi ahumna sing thiba chatkhri madugi matung sing thiruraga halaklaba matung sak amuk thongi maruda aina bhai mayam wari sanase haiduna wa hudui maruda imanaba singna hoi yai bhai sanase haiduna khumnarai aduga butki oiba wariya malirai maduda aikhoigi maraktagi sunken kauba imanaba ama yawi mahakse but jamna kiba mini sunkenna bai talle aduna taba ama sanase haiduna hairi maruda aina sunkenda haiki era nupa raga but kiba hongoleda nang suba asi haiduna saiki maduda aikoi imanaba sing nokminnari tanja aduda ikhang khanghaudana aigi tungda mi amana nahebagi makhon taki maruda aina bai mayam hojigi khonjal do tabro hain hangi maruda imanaba singnasu hoi taye bai haina khumnarai maruda aidi kaishu thoidokpadi khanjandi maruda aina karem nabaga loinana buttu da chaiki ho but naril lairabadi tholo phuna sine haina karem nakhi aikhoigi imanaba singna madu taraga pena nukminari masidagi ikhang khanghaudana uwa numba nuksit sitpa amasung hui hodong singna kappagi makhon tarki maruda ai amasung imanaba singdi ki khibana loire tanjadu da aikhona thagatlamliba mai adusu mutkhri marudagi aikhoi imanaba mayam konsinnaraga lai sonduna lei maruda aina phondagi flax thalaga mai chukali mai subugi mainga laduda aikhoi apunbagi manakta nupigi mawong manba musinmuba ama khubak khuraga phamliba aina uri masidagi aina imanaba singda khut thinduna taki maruda imanaba singsu uri marudagi ai lawai luton satkri tu chungkhiba khanghaudi madudagi aikhoina porakpa pot punama khudakta hapsillaga aikhoi punna chelakhi maruda aina kiman khibana sinthiruri marudagi ai thawai hingnaba chelage khanduna kanna selai masidagi aina maning onthoktuna jengubada aina sinthirubaduna rakhangdi musuk muba migi saban manba ado ai tamna tanarakle akiba khonjalgal loinana khut ado sanga tingthoklaga maruda aina ishwar bu pukningda setna ningjakhi madugi matung aina amukhana onthoktuna jenglubada lapthoklaga lehore aina lai isai adu thaduna selakhibani hoi tabapudi phagi taramgani ngahakdodi sina phagatra haiduna pangtokta tawkhibani kyanmenga tabanati maruda aigi imangda nupi mayamama jagoi saba do aina uki madu ubudagi ai leijabi thaduna nakal amada kanna chelakhi maruda tunglomdagi kanna lauraga akiba khonjalda
ꯅꯨꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯔꯦ ꯏꯃꯥꯟꯅꯕ ꯑꯇꯩꯁꯨ ꯃꯊꯪ ꯃꯊꯪ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯗꯀꯦꯟꯒꯤ ꯃꯌꯨꯝꯗ ꯌꯧꯗꯨꯅ ꯀꯀꯥ ꯏꯗꯣꯝꯆꯥꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯃꯗꯨꯗ ꯏꯗꯣꯝꯆꯥꯗꯨ ꯄꯥꯈꯠꯇꯨꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥꯅ ꯁꯥꯎꯔꯗꯨꯅ ꯅꯣꯏ ꯀꯔꯝꯕ ꯆꯤꯡꯗ ꯆꯠꯂꯨꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯀꯧꯕ꯭ꯔꯨꯗ ꯀꯦꯝ ꯇꯧꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯣ ꯂꯥꯏ ꯌꯥꯝꯅ ꯊꯣꯛꯄ ꯖꯒꯥꯅꯤ ꯅꯈꯣꯏꯅ ꯆꯦꯜꯂꯛꯏꯕꯗꯣ ꯅꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯐꯝꯂꯒ ꯂꯩꯊꯣꯛꯂꯝꯂꯕꯗꯤ ꯅꯣꯏ ꯁꯤꯒꯗꯧꯔꯤꯕꯅꯤ ꯅꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯣ ꯂꯥꯏ ꯐꯠꯇꯕ ꯂꯥꯏꯃꯨꯅꯤ ꯅꯈꯣꯏꯗ ꯑꯋꯥꯕ ꯄꯤꯅꯅꯕ ꯇꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯩꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯕꯣꯛ ꯀꯠꯇꯨꯅ ꯌꯦꯂꯤꯡ ꯊꯥꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯣ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯙꯃꯦꯟꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯁꯍꯔꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯅꯦꯝꯕꯣꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯠꯇꯅ ꯑꯗꯨꯃꯛ ꯎꯔꯝꯃꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯕ ꯃꯇꯝꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯁꯣꯡꯕ ꯃꯤꯅ ꯌꯦꯡꯕꯗ ꯈꯔ ꯀꯤꯕ ꯍꯤꯡꯈꯣꯜꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯃꯈꯥ ꯊꯪꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯁꯅꯥ ꯊꯣꯏꯁꯅꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯇꯝꯅꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯃꯆꯥꯁꯤꯡꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯉꯟꯇꯥꯅ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯂꯝꯃꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯔꯥꯡꯅꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯊꯣꯡ ꯊꯤꯟꯕꯗꯧꯅ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯁꯅꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯂꯒ ꯂꯩꯕꯗꯧꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯃ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯗꯨꯗ ꯊꯣꯏꯁꯅꯥꯗꯣ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯑꯀꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯑꯍꯤꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯀꯤꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯣꯏꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯗꯨꯅ ꯃꯆꯥꯁꯤꯡꯒ ꯆꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯆꯥꯁꯤꯡꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯀꯥꯡꯈꯟ ꯈꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ ꯀꯥꯡꯈꯟ ꯃꯊꯛꯇ ꯑꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯗꯣ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯁꯅꯥꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯝꯃꯤ ꯈꯟꯖꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯍꯥꯛ ꯃꯇꯣꯝꯇ ꯉꯥꯏꯕꯅꯤꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯏꯁꯅꯥꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯀꯌꯥ ꯊꯥꯖꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯁꯅꯥꯗꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯆꯦꯡ ꯑꯣꯟꯅꯅꯕ ꯑꯣꯟꯊꯣꯔꯛꯄꯗ ꯆꯦꯡꯐꯨ ꯑꯗꯣ
ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯔꯨꯕꯗ ꯀꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯁꯨ ꯉꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯆꯦꯡꯐꯨ ꯑꯗꯣ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯦꯡ ꯑꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯈꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯑꯗꯣ ꯋꯥꯏ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯨꯡꯒꯥꯗ ꯂꯩꯔꯤꯕ ꯋꯥꯏ ꯑꯗꯨꯅ ꯈꯥꯖꯤꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕ ꯑꯃꯁꯨꯡ ꯊꯣꯏꯁꯅꯥ ꯑꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯈꯝ ꯑꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯃꯔꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯅꯗ꯭ꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯃ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯅꯣꯛꯄꯒ ꯂꯥꯎꯕꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯣ ꯊꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡ ꯉꯥꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯌꯥꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯣꯏꯁꯅꯥ ꯀꯨꯝꯊꯥ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯝꯗꯦ꯫ ꯚꯔꯥꯗ ꯂꯩꯗꯨꯅ ꯍꯤꯡꯅꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯥꯎꯕ ꯑꯔꯣꯏꯕ ꯌꯩꯍꯤꯞ ꯇꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯕꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯃꯈꯣꯏꯁꯤꯡꯅ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯁꯤꯅ ꯀꯦꯅꯦꯗꯤ ꯈꯨꯗꯣꯡꯕꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯣ 2006ꯗꯅꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯗꯨꯅ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯔꯦꯟꯠ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯖꯒꯥꯗꯤ ꯁꯒꯣꯜꯕꯟꯗꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯦꯛ ꯍꯦꯛ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯏꯃꯥꯟꯅꯕꯒꯤ ꯔꯦꯟꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯥꯖꯔꯝꯗꯦ꯫ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯊꯟꯇ ꯔꯦꯟꯠ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯂꯣꯏꯔꯗꯨꯅ ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯔꯦꯟꯠꯇ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯗꯨꯅ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯇꯧꯔꯁꯤ ꯍꯥꯏꯅ ꯇꯧꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯇꯧꯊꯣꯛꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯋꯥꯏꯈꯤ꯫ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯍꯦꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯔꯦꯟꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯃꯤ ꯅꯥꯍꯦꯕ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯤ ꯌꯨꯝꯕꯨꯒꯤ ꯅꯦꯅꯦꯗꯨ ꯇꯥꯃꯣꯅ ꯌꯨ ꯉꯥꯎꯔꯒ ꯐꯨꯕꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯩ ꯏꯃꯥꯟꯅꯕ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯅ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯩꯁꯨ ꯇꯨ ꯆꯨꯡꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯌꯥꯝꯅ ꯀꯟꯅ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤ ꯅꯥꯍꯦꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥꯗ ꯃꯩꯈꯦꯠ ꯑꯃ ꯆꯅꯝ ꯃꯔꯨ ꯑꯃꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯄꯥꯟꯂꯥꯡꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯗꯨꯁꯨ ꯁꯥꯊꯤꯕ ꯑꯀꯤꯕ ꯃꯁꯛꯅꯤ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡꯅ ꯇꯪꯉꯧꯅꯔꯕ ꯊꯥꯖꯃꯥꯕꯨ ꯀꯨꯞꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯂꯤꯔꯤ ꯂꯤꯔꯤ ꯃꯥꯂꯪꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯝꯈꯤ꯫ ꯑꯩꯁꯨ ꯌꯨꯝꯕꯨꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯅ ꯈꯟꯈꯤ ꯃꯁꯤ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯇꯣꯏꯂꯦꯠ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯂꯐꯨꯒ ꯇꯥꯏꯅꯅ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ
miyai chalabi nupi ama mamai luktharaga phamduna leiramki aisu karisu khandana nini sibu sida kedori bajano thingla ka sida asi haiduna kauba hawramki anirak ahumlak kauraba phawpata karisu khumlaktei masidagi lapu sing ado phire phire hai humba tawba hawraklami nuchitsu kanna silaklei ai kibna isaki sam chap jungki mihul dangdang songba hawrki masidagi aina ukhiba nupi adusu mafam adudagi mafam marang khangdana mangkhri aisu maikhet adu khetuk lamlaga tung hanna yengtabita imanaba du ningsing lakladuna yamna thuna prap lakpana ren ado jawri masidagi ai kada sangladuna thong ado yamna thuna lok toraduna imanaba ado masa nomduna hawduklami marudagi masu taraduna khangboy kaiboi hawgallaktuna kaidoba yaroge bai haiduna hanglakpada roomgi mai adusu mutkhirami masidagi aina mangonda wa ngangano haiduna lem ado on tawraga tumina ngaihak leiringaida pukri mapan adoda phi subagi makol taba hawrki maduda mahaksu masa ado niktuna aingonda mamit adu krok otuna jingba hawraklei maduda aina bai kaino nuigi ren sidi aki akhang tamnaba yamna tawriba sidi haiduna hanglami maduda mana asomna hairaki nongthi nongmangba numita hek asumna tawi maruda karigumba mi amana aikhoiga thanariba ka ani suba room asida nupi ama thengnaraga wari sanaruba taragadi mi adu tarang marang tawduna punsi chuppa ngawkhini hainei aisu hanade khangdi swaida leiba locality dukandar amana hairakkhibani haujik tawriba sisu nupi adunani asumna marup aduna hairakhi aduga aingonda nang mapan thoklubra haina mana hangakpada aina thokui haina khumki maruda imanabaduna nungondati kaisu taroktabra haina hanglakhi maruda aina tarokti khumki mana asumna hanglakhi nasada kari luinaraga thulubage haiduna maruda aina chanamga maikhitka loinai haina khumki maduda mana aduna oiramgani nangonda kaisu taroktribato hairakhi maruda aina nupi adu kanano haina hangbada mana haujik matamsu pung ani rom tadore hayeng hairage haiduna ibani maifu tiktuna nonganba ngaiki nongalaba matung hakchang singdukladuna ibani chak thongladuna chathokle maduda aina wari makha du liro haiki maduda imanaba aduna hairaga wari ado lirai mahaksu asumna miyai chalabi nupi aduna tamnaba thongdu libaka aduda leirami nupi asina hinglingaida amaibi ama oirami mahak asi yumbugi nupigi maneni mana lai sanaba migi layok tilokpa ana layeng kaya yengba thaidok thaijin tawduna sen jamna talami nongma numit amata maino kaupa ahan amana raslila yengluraga halakpada magi maning lomda nupigi saban manba masam aduna mamaida khumjillaga makhong leibak thengdabida inirakpagum tawrakhi maduda ahan adudi kibana masa ado thak niktuna leiringai yumbu kakadu churup ama singlaga tholakpada ahan du mamit ngorong onduna taraga leiramba adu mahakna uduna senselubadadi tamaino oiramki masida mahakna ahan adupu wakhal taraknaba pukhridagi isim khara lawduna makokta thabikhi marudagi ahan ado wakhal tarakhi masida ahan aduna yumbu aduda hairamki noi swaida lai sanaba mi ama leire masina makha tana leirabadi khul leikai swai sei khutak lansiragani maramaduna athubada tanthoknaba tawrsi asomna hairakpata yumbu du khangching chingnaba hawraklei masida mana hoi tamaino wafam adu hayeng khanarasi haujikte matamsu yamna thienglei asi haiduna yumda changnasi haiduna makhoi ani yumda changnakhi madugi matung nongalaga kakaduna magi nupida hangbada mani adudi karisu tawdabani ahan aduna sairan turan haijinba oiramgani haina hairakhi asomna makhoi alina sanaribadu miyai chalabi mani aduna taramki masdagi mani aduna phattaba wakhal amana lamjing oirakhi mana khali manaw nupigi nupa asi angaw aphai oina thamlage haina khalaklei amaromda ngarangi ahan aduna hairambagi matung inna kaka adu ahan aduki yumda laklami ahan adusu cycle sengduna leirami
ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛꯅ ꯑꯃꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯂꯛꯎ ꯃꯉꯣꯟꯗ ꯐꯝꯁꯤ ꯍꯥꯏꯗꯨꯅ ꯇꯨꯜ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯁꯤꯗ ꯌꯨꯝꯕꯨ ꯀꯀꯥꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯦꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯥꯎꯗꯝꯂꯝꯃꯤ ꯃꯗꯨꯗ ꯇꯥ ꯃꯩꯅꯣꯅ ꯐꯔꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯇꯕꯨꯡꯈꯣꯛꯀꯤ ꯑꯣꯖꯥ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯅꯦꯕꯨ ꯂꯣꯏꯁꯤꯟꯅꯅꯕ ꯋꯥ ꯇꯥꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯅ ꯃꯅꯦꯗꯨ ꯀꯀꯥ ꯑꯃꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯃꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯃꯔꯝꯗꯤ ꯔꯦꯟꯠꯀꯤ ꯂꯥꯛꯄ ꯄꯩꯁꯥ ꯑꯃꯗꯤ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯇꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯝꯃꯤ ꯁꯣꯝꯗꯅ ꯌꯨꯝꯕꯨꯒꯤ ꯀꯀꯥ ꯑꯃꯨꯗꯣ ꯇꯕꯨꯡꯈꯣꯛ ꯆꯧꯔꯗꯨꯅ ꯑꯣꯖꯥ ꯃꯪꯒꯤꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯃꯩꯅꯣꯒ ꯄꯨꯟꯅ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯁꯤꯟꯕꯗ ꯑꯣꯖꯥ ꯃꯪꯒꯤꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯗꯨꯗ ꯃꯩꯅꯣ ꯂꯥꯛꯄ ꯎꯕꯗ ꯃꯪꯒꯤꯅ ꯃꯩꯅꯣ ꯀꯨꯏꯔꯦꯗ ꯏꯇꯥꯎꯒꯤ ꯅꯋꯥ ꯅꯄꯥꯎ ꯇꯥꯗꯕ ꯆꯪꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯛ ꯊꯥꯔꯤꯕ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯁꯤꯗ ꯃꯩꯅꯣꯅ ꯁꯨꯝꯗꯧꯕꯅꯤ ꯏꯅꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯅꯦ ꯑꯃꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯀꯥ ꯕꯔꯥꯁꯨ ꯁꯥꯟꯕꯅꯤ ꯃꯁꯤꯗ ꯑꯩꯁꯨ ꯉꯔꯥꯡ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯪꯒꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯣꯏꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯪꯒꯤ ꯑꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯪꯒꯤꯅ ꯏꯕꯨꯡꯉꯣ ꯑꯃꯣ ꯅꯪꯁꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯅꯦꯗꯨꯒꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯅꯁꯥꯗ ꯄꯣꯠꯁꯦꯝ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯪꯗꯅꯕ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯊꯥꯡ ꯇꯔꯦꯠ ꯆꯪꯅ ꯁꯥꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯑꯣꯖꯥꯅ ꯁꯤꯖꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯅꯤꯅꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯩꯅ ꯀꯧꯊꯣꯛꯇꯨꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯒꯦ ꯇꯧꯕꯇꯕꯨ ꯃꯇꯝ ꯈꯔꯗꯤ ꯅꯤꯅꯦꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯊꯤ ꯐꯣꯡꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯃꯨꯅ ꯃꯊꯤ ꯐꯣꯡꯕ ꯑꯗꯨ ꯀꯣꯟꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯐꯒꯗ꯭ꯔꯥ ꯍꯪꯕꯗ ꯃꯪꯒꯤꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯃꯥꯅ ꯇꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯅꯣꯏꯒꯤ ꯃꯅꯤꯡ ꯖꯒꯥꯗ ꯍꯧꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯔꯕ ꯀꯥꯟꯗ ꯐꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯨꯅ ꯑꯣꯖꯥ ꯃꯪꯒꯤꯗ ꯂꯨꯄꯥ 1,000 ꯈꯛ ꯀꯠꯂꯗꯨꯅ ꯈꯣꯏꯔꯝꯂꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯁꯣꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯅꯤ ꯚꯥꯏ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯥꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯔꯨꯝꯃꯦꯠꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯑꯩꯁꯨ ꯐꯔꯦ ꯃꯣꯏꯁꯨ ꯂꯥꯛꯂꯕꯅꯤꯅ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯔꯦꯟꯠꯇ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯝꯃꯤ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯇꯦꯁ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ ꯑꯩꯁꯨ ꯋꯥꯔꯗꯨꯅ ꯑꯁꯨꯝ ꯇꯨꯝꯊꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩꯁꯦ ꯏꯁꯥꯗ ꯒꯤꯠ ꯒꯤꯠ ꯅꯝꯕ ꯁꯣꯔ ꯀꯛ ꯀꯛ ꯊꯤꯡꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯃꯤꯠ ꯄꯥꯡꯕꯁꯨ ꯉꯝꯂꯝꯗꯦ ꯋꯥꯕꯅ ꯏꯁꯥꯁꯦ ꯂꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯕꯨ ꯀꯟꯅ ꯅꯤꯡꯁꯤꯡꯖꯈꯤ ꯃꯁꯤꯗꯒꯤ ꯑꯩ ꯅꯝꯗꯨꯅ ꯍꯛꯆꯥꯡ ꯑꯁꯦ ꯃꯨꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯃꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯕꯤꯗꯁꯨ ꯇꯥꯎꯕ ꯍꯨꯏꯅ ꯔꯦꯟꯠ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯇꯨꯅ ꯈꯣꯡꯂꯝꯈꯤ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯍꯤꯞ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯣꯡꯂꯛꯈꯤ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯒꯤ ꯔꯦꯟꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥ ꯕꯔꯥ ꯁꯥꯟꯈꯤꯗ꯭ꯔꯦ ꯇꯤꯟꯊꯧ ꯂꯥꯏꯊꯧ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯣꯏꯅ ꯁꯥꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯔꯛꯈꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯈꯤꯕ ꯔꯤꯌꯦꯜ ꯍꯣꯔꯔ ꯏꯚꯦꯟ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯔꯦꯗꯤꯠꯇ ꯖꯣꯏꯟ ꯑꯣꯐꯤꯁꯤꯌꯦꯜ 005 ꯀꯧꯕ ꯑꯦꯀꯥꯎꯟ ꯑꯃꯅ ꯋꯥꯔꯤ ꯑꯁꯤ ꯁꯦꯌꯔ ꯇꯧꯔꯛꯈꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯒꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗ ꯊꯣꯛꯈꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯤꯇꯔ ꯀꯧꯏ ꯊꯧꯗꯣꯛ ꯑꯁꯤ ꯄꯤꯇꯔꯅ ꯖꯄꯥꯟꯒꯤ
ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯀꯤ-ꯇꯦꯀꯤ ꯀꯧꯕ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯌꯥꯝꯗ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯕꯁꯤ ꯁꯨꯒꯥꯏꯅ ꯇꯥꯛꯆꯒꯦ꯫ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯕꯁꯤ ꯖꯄꯥꯟꯒꯤ ꯎꯔꯕꯥꯟ ꯂꯤꯖꯦꯟ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯒꯤ ꯃꯃꯤꯡꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯀꯥꯁꯤꯃꯥ ꯔꯤꯜꯀꯣ ꯀꯧꯏ꯫ ꯅꯨꯄꯤ ꯑꯁꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯇ꯭ꯔꯦꯟꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯇ꯭ꯔꯦꯟꯒꯤ ꯆꯦꯟꯐꯝ ꯂꯝꯕꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯇ꯭ꯔꯦꯟ ꯑꯃꯅ ꯇꯛꯄꯗꯒꯤ ꯀꯥꯁꯤꯃꯥ ꯑꯗꯨ ꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ꯫ ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯃ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ, ꯍꯥꯏꯕꯗꯤ ꯃꯈ꯭ꯋꯥꯡ ꯇꯠꯈꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯛꯆꯥꯡ ꯈꯥꯏꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯀꯥꯁꯤꯃꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯈꯔꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯁꯤꯃꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯁꯤꯗ꯭ꯔꯤ, ꯈꯨꯗꯛꯇ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯀꯥꯁꯤꯃꯥꯅ ꯉꯥꯏꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯥꯁꯤꯃꯥ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯈꯤ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯛꯇꯨꯅ ꯊꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯨꯏꯔꯕ ꯃꯇꯝꯒꯤꯅꯤ ꯑꯗꯨꯒ ꯀꯥꯁꯤꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯅ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯥꯁꯤꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯡ ꯌꯥꯎꯗꯕꯅꯤꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯅꯤꯡꯅ ꯂꯩꯃꯥꯏꯗ ꯊꯦꯡꯂꯒ ꯆꯠꯄ ꯑꯗꯨꯗ ꯇꯦꯛ-ꯇꯦꯛ ꯂꯥꯎꯕ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ ꯁꯥꯎꯟ ꯑꯃ ꯊꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯦꯀꯤ-ꯇꯦꯀꯤ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯇꯦꯀꯤ-ꯇꯦꯀꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯗ ꯄꯤꯖꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯄꯤꯇꯔ ꯀꯧꯏ꯫ ꯑꯩ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯤ꯫ ꯑꯩꯗꯤ ꯁꯨꯠ ꯅꯠꯇ꯭ꯔꯒ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯨꯠꯀꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 1991ꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯇꯝ ꯑꯗꯨ ꯗꯣꯀꯨꯃꯦꯟꯇꯔꯤ ꯁꯨꯠꯀꯤꯗꯃꯛꯇ ꯑꯩ ꯖꯄꯥꯟꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝ ꯑꯗꯨꯅ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯄꯤꯛꯄ ꯕꯖꯦꯠ ꯐꯪꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯁꯨꯠ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯗꯨ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯝ ꯑꯗꯨ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯖꯄꯥꯟꯗ ꯆꯠꯅꯅꯕ ꯄꯩꯁꯥ ꯑꯦꯗꯚꯥꯟꯁ ꯍꯥꯟꯅ ꯐꯪꯂꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯑꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯖꯄꯥꯟꯗ ꯆꯠꯄꯗꯣ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯖꯄꯥꯟꯗ ꯊꯨꯡꯂꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯇ ꯖꯄꯥꯟꯗ ꯊꯨꯡꯒꯗꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯅ ꯖꯄꯥꯟꯗ ꯊꯨꯡꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯥꯟꯅ ꯍꯪꯒꯠꯅ ꯖꯄꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯊꯨꯡꯗꯨꯅ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯞ ꯇꯧꯒꯗꯕꯅꯤ꯫ ꯑꯩ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 11, 1991ꯗ ꯖꯄꯥꯟꯗ ꯊꯨꯡꯂꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯝ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯍꯪꯒꯠꯅ ꯖꯅꯨꯋꯥꯔꯤꯒꯤ ꯇꯥꯡ 10, 1991ꯗ ꯖꯄꯥꯟꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯖꯄꯥꯟꯒꯤ ꯀꯥꯟꯁꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯂꯦꯟꯗ ꯇꯧꯈꯤ꯫ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯣꯔꯛꯄ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ-ꯂꯧꯁꯤꯟ ꯇꯧꯕꯗ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯝꯂꯦ꯫ ꯑꯩꯅ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯍꯦꯛ ꯊꯨꯡꯕꯒ ꯑꯩꯒꯤ ꯇꯤꯝꯁꯤꯡꯗ ꯑꯩ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯩꯅꯅꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯦꯕ ꯇꯧꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯗꯕ ꯍꯣꯇꯦꯜꯒꯨꯝꯕ ꯐꯪꯒꯗ꯭ꯔꯥ, ꯌꯥꯔꯒꯗꯤ ꯍꯣꯇꯦꯜ ꯑꯃꯠꯇ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯅꯅꯕ ꯑꯃꯠꯇ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯀꯦꯜ ꯍꯣꯇꯦꯜ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2ꯃꯨꯛ ꯆꯠꯂꯒ ꯂꯩ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯅꯛꯅꯔꯦ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯃꯗꯤ ꯈꯪꯏ ꯃꯗꯨꯗꯤ
ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯗꯕ ꯍꯣꯇꯦꯜ ꯑꯃꯗ ꯑꯩꯕꯨ ꯄꯨꯔꯛꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯩꯒꯤ ꯇꯤꯝꯗ ꯐꯣꯔꯋꯥꯔꯗ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯒꯤ ꯇꯤꯝꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯔ ꯑꯃ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯍꯣꯇꯦꯜ ꯑꯗꯨꯒꯤ 5ꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯔꯨꯝ ꯅꯝꯕꯔ 216ꯒꯤ ꯀꯥ ꯑꯗꯨ ꯐꯪꯂꯝꯃꯤ, ꯑꯗꯨꯒ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯗꯤ ꯍꯥꯟꯅ ꯍꯣꯇꯦꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤꯅ ꯆꯨꯔꯨꯞꯀꯨꯝꯕ ꯑꯃ ꯈꯪꯊꯛ ꯊꯛꯅꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯅ ꯀꯧꯔꯤꯕ ꯑꯗꯨꯗ ꯂꯥꯛꯄꯤꯔꯝꯗꯦ, ꯑꯗꯨꯒ ꯑꯃꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯣꯔꯃꯦꯜ ꯃꯥꯔꯀꯦꯠ ꯑꯃꯗ ꯆꯨꯔꯨꯞ ꯊꯤꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯈꯔ ꯑꯃꯗꯤ ꯆꯨꯔꯨꯞ ꯐꯪꯂꯝꯗꯦ, ꯑꯗꯨꯒ ꯗꯨꯀꯥꯟ ꯈꯔ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯍꯤꯡ ꯊꯦꯡꯉꯕ ꯐꯥꯎꯕ ꯃꯤꯑꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ ꯍꯥꯏꯅ, ꯃꯗꯨꯗ ꯀꯅꯥꯅ ꯈꯪꯒꯅꯤ ꯆꯨꯔꯨꯞ ꯐꯪꯂꯕꯗꯤ꯫ ꯑꯩ ꯄ꯭ꯂꯦꯠꯐꯣꯔꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩ ꯆꯨꯔꯨꯞ ꯊꯛꯄ ꯐꯪꯂꯔꯣꯏ ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯆꯨꯔꯨꯞ ꯊꯛꯄꯗꯣ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯑꯩ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯍꯜ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯣ ꯅꯣ ꯁ꯭ꯃꯣꯀꯤꯡ ꯑꯦꯔꯤꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯕꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯥꯡꯅ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯨꯔꯨꯞ ꯑꯗꯨ ꯊꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ, ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯩ ꯏꯊꯟꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯏꯁꯥꯗ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯆꯨꯔꯨꯞ ꯑꯗꯨ ꯃꯨꯊꯠꯇꯨꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒꯦ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯩꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒꯦ ꯍꯥꯏꯅ ꯆꯠꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯀꯌꯥ ꯇꯥꯔꯛꯏ, ꯑꯗꯨꯒ ꯑꯃꯅ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯥꯛ ꯇꯥꯛ ꯂꯥꯎꯅ ꯊꯦꯡꯂꯒ ꯁꯤꯠꯂꯒ ꯆꯠꯄꯒꯨꯝꯕꯒꯤ ꯃꯈꯣꯜ ꯑꯃꯒ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯤꯅꯤꯠ ꯈꯔꯃꯨꯛꯇꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜ ꯑꯗꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯜꯂꯒ ꯆꯠꯈꯤ꯫ ꯑꯩꯗꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯝꯕ ꯄꯣꯠꯁꯛꯀꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜ ꯑꯗꯣ ꯇꯥꯗꯨꯅ ꯃꯈꯣꯜ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ, ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯈꯛꯇꯪ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠꯀꯤ ꯈꯨꯅꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯛ ꯇꯥꯛ ꯂꯥꯎꯅ ꯁꯤꯠꯄꯣꯏ ꯇꯛꯄꯣꯏ ꯇꯧꯗꯨꯅ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯍꯦꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯆꯨꯔꯨꯞ ꯄꯤꯔꯛꯈꯤꯕ ꯑꯍꯜ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯤꯡꯁꯤꯟꯈꯤ, ꯑꯗꯨꯒ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯅꯕ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯑꯍꯣꯕꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯕꯨ ꯊꯤꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯃꯤ꯫ ꯏꯇꯅ ꯄꯨꯝꯇꯩ ꯇꯩꯔꯕ ꯀꯥꯊꯦꯛꯂꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯈꯤꯕꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯏ꯫ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯝꯂꯒ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯡꯒꯤ ꯂꯝꯕꯤꯗ ꯑꯣꯏꯅ ꯑꯁꯨꯝ ꯆꯠꯈꯠꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟ ꯃꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯣꯟꯗꯣ ꯈꯪꯅꯗꯕꯅꯤꯅ ꯃꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ, ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ, ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫
ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ, ꯇꯤꯀꯤ ꯇꯤꯀꯤ ꯍꯥꯏꯅ꯫ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯤꯀꯤ ꯇꯤꯀꯤ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯇꯤꯀꯤ ꯇꯤꯀꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯍꯜ ꯑꯗꯨꯒ ꯑꯩꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯩ ꯀꯤꯈꯤꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯒꯤ ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯝꯍꯥꯡꯒꯨꯝꯅ ꯏꯆꯤꯛ ꯆꯤꯛꯏ, ꯏꯇꯥꯛ ꯇꯥꯛꯏ, ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯇꯠꯇꯅ ꯎꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯀꯤꯕ ꯐꯥꯎꯕꯅ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯝꯄꯅꯤ ꯀꯥꯔ ꯑꯃ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯀꯥꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯑꯩꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗ ꯂꯣꯏꯅ ꯇꯝꯃꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯅꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯈꯣꯏꯅ ꯊꯥꯖꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯅꯥꯃꯠꯇꯗ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯦ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯔꯤ꯫ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯀꯔꯝꯕ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯥꯗꯨ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯖꯥꯗꯨ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯀꯨ ꯑꯃ ꯑꯣꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯂꯥ ꯆꯨꯖꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯃꯤ ꯑꯣꯟꯗꯨꯅ ꯂꯩ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯀꯨ ꯑꯃ ꯑꯣꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯥꯛ ꯇꯝꯂꯝꯃꯤ꯫ ꯂꯥꯂꯥ ꯆꯨꯖꯥ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯦꯛꯁꯤꯀꯣ ꯑꯃꯗꯤ ꯃꯦꯛꯁꯤꯀꯣꯒ ꯅꯛꯅꯕ ꯃꯐꯝ ꯈꯔꯗ ꯂꯥꯂꯥ ꯆꯨꯖꯥ ꯊꯦꯡꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯌꯥꯝꯕ ꯊꯣꯛꯀꯜꯂꯤ꯫ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯔꯦꯗꯤꯠꯇ ꯁ꯭ꯀꯣꯠ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯁꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯃꯤꯡ ꯁ꯭ꯀꯣꯠ ꯀꯧꯏ꯫ ꯑꯩ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛꯁ ꯁꯤꯇꯤꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯅ ꯂꯥꯂꯥ ꯆꯨꯖꯥ ꯀꯧꯕ ꯑꯆꯧꯕ ꯃꯀꯨꯗꯧꯅ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯆꯍꯤ ꯈꯔꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯆꯍꯤ ꯈꯔꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯚꯦꯂꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀ꯭ꯂꯥꯁ 2 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯦꯛꯁꯥꯁ ꯔꯤꯑꯣ ꯒ꯭ꯔꯥꯟꯗꯒꯤ ꯁꯤꯞ ꯇꯧꯔꯒ ꯋꯦꯁ ꯇꯦꯛꯁꯥꯁꯀꯤ ꯖꯦꯛꯂꯤ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯩꯅꯅꯕ ꯍꯣꯡꯂꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯅꯧꯕ ꯌꯨꯝ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯖꯒꯥꯁꯤꯡꯗ ꯌꯦꯡꯕꯗ ꯏꯍꯩ ꯍꯩꯅꯗꯕ, ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ꯫ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯨꯝ ꯇꯧꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯈꯪꯅꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯌꯨꯝ ꯑꯃꯒꯁꯨ ꯂꯩ꯫ ꯌꯨꯝ ꯑꯗꯨꯗ ꯑꯩꯒ ꯆꯍꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯁꯨ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯅ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕ ꯍꯧꯔꯦ꯫ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯟꯙꯕꯤꯁ꯭ꯋꯥꯁ ꯑꯣꯏꯔꯝꯃꯤ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯔꯤ ꯄꯣꯇꯔ ꯃꯨꯚꯤ ꯐꯥꯎꯕ ꯌꯦꯡꯍꯟꯗꯦ꯫ ꯃꯈꯣꯏ ꯖꯥꯗꯨ ꯇꯧꯕ, ꯃꯤꯇ꯭ꯔꯪ ꯇꯧꯕꯗ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯞꯇꯥ ꯑꯃꯗ 3ꯂꯛ ꯆꯔꯆꯇ ꯆꯠꯂꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯅ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ
नुपी अदुगी ममाना अइगोंदा टेक्सास अमदी मेक्सिको की बुट ब्रेड थवाइना चंगबगी वारी कया अमा लिबिरमी नोंगदी नुपी अदुगी ममाना अइगोंदा लाला चुजा कौपा हिंसाबी अदुगी मरमदा हाइबिरमी नुपी अदुगी ममाना हाइबदा लाला चुजा हाइबसी अयुक नुंथिनगी मतमदा नुपी अमगी सकफम सवोंग सबांदा लई अदुगा नुमिदांगी मतमदना यामना सावरबा मकु अमा ओलई हाइबसिनी अचौब मकु अदु ओलबा मतुंगदा मियोय कयाबु हिंसाबी अदुना सराक तमलमी लाला चुजा कौपा हिंसाबी असिना अयाम्बा सराक तमबा मतमदा अंगांगसिंगबु फारमी लाला चुजा कौबा हिंसाबी असिना अंगांगसिंगबु फारिबगी मरमदी अंगांगसिंग अदु सैतान लाई फत्तबदा बाली तौदुना कटलबदी लाला चुजा कौबा हिंसाबी असिगी सक्ति हेंगतली हाइनै नुपी अदुगी ममाना अइंगोंदा लाला चुजा कौबा हिंसाबी अदुगी मरमदा मरुओइबा इन्फॉर्मेशन मयाम अमा हाइबिरमी मदुदी हिंसाबी असि नुमिदांगी मतमदा हुइसेन खोंबगी मखोल थोई हाइबसिनी मदुदा कनागुंबना मखोल अदुदा खुमलुबा हाइबदी हुइसेन खोंलुबा तारगदी मियोय अदु लाला चुजा हिंसाबी असिना फारग पुई हाइबसिनी अदुगा अमना कनागुंबना लाला चुजा हिंसाबी अदु उरुबा तारगदी मियोय अदुगिदमक इसोरदा असोय अंगाम थोखन बिगनो हाइना थौनिजबा मथौ ताई अदुगा कनागुंबा अमगी युमगी थोंग थोंनाउदा अचौ अचौबा असांगबा सागी मानबा खुजिनगी ममी तरमलगदी मियोय अदु सेक्शनदबा यादबनी मरमदी मियोय अदु लाला चुजा हिंसाबी असिना क्वेश्चन सेंदुना लेरबनी अदुगा अहिंग नुयाय अमा हेक्तदा मियोय अदुदा हिंसाबी अदुना एटेक तौबगी चांस जामना वांगना लेरिबनी हिंसाबी असिगी मरमदा खंगलबा मतुंगदा आई ngakpa phauki maramdi ai asigumba butbret हिंसाबी हिंसाबदा ai thajaramdi masigi matung chahi kaya haukraba matungda ai class 5 kari aina class 5 karakpa matamda nongma nupi adugi mayumda leirami nupi aduga aiga mokhoigi yumgi mapanda leiba triangle da sanarami mayamna triangle haribasi karino haibasi mayamgi marakta khangbidaba yarom khini haina khanjai triangle haibasi karino haibasi mayamda information pijari triangle haibasi phawra tamna tawba chungba phanba yaba yamna angang singna sanaba nungaiba posak amani numidang ya changnakpa aduwaida ayamati nupi aduga makhoigi yumgi mapanda leiba triangle aduda chungba phanba sanarami numittugi numidang adu purnima oibana thabalsu yamna farami triangle aduda chungba phanba asum sanarakpana करंबा कांदा नुमिदांगी पुंग तरा ताखिबनु हाइबतो खंगहौद्रै असुम सुंगबो फनबा तौरकपना वामन खिदुना इकोयनी ट्रेंगलन अदुदा हिपतुना अतियादा थोकलिबा पूर्णिमागी मंगाल लेरबा थाजदु बुजिंगलमी ट्रेंगलन अदुदा हिपतुना इकोय अनि अतियादा थोकलिबा थवार मिसाक सिंगबु यिंगलगा वारी सानदुन लेरिङैदा यामना हौबा मखोलदा हुइसेन खोंबगी मखोलमा तारखी हुइसेन खोंलपगे मखोल अदु ताबदा इकोयनी यामना किरमी अखोई अनिना खंगलमी मदुदी हुइसेन खोंगलिबा मतम मदुदा अखोइना अमुक हुइसेन खोंगलुबा यादे हाइबसिनी अखोई अनि किना ट्रेंगलन अदुदा हिपतुना लई मतम मदुदा अई यामना किरमी अदुबु नुपी अदुदी अइना किरिबा चांग अदुदगी सरुक चामा हेना किरिबनी नुपी अदु किमन खिबना मागी लेजबी शक्तिदा अइगी खुत्ता कन्ना पाइरखी अमदी ईश्वरदा असोय अंगाम थोखन बिगनु हाइना तत्तना खुरुमजरी मिनिट खरा अमुक तुमिना लैख्रबा मतुंगदा अमुक्का हन्ना हुइसेन खोंबगे मखोलदो अमुक्का हन्ना तारई हंदक्ति मखोलदो अखोइना लरिबा मफम मरुदगी खरा नकना लाई मखोलदु ताबदा नुपी अदु किखिबना लोइरे अमदी अइगोंदा यामना थुना युमगी मनुंगदा चेंसलसी हाइना हाइरखी मस्तिगी आइना होय फरे हाइरगा अखोय अनि खोंलै थुना ट्रेंगलन अदुदगी हगललक्लगा युम तमना यौनबा कन्ना चेंबा हौई अखोई अनिना चेंबा हौरकपा मिकुप अदुदा अखोई अनिगी मथक्ता करिगुंबा अचौबा उच्चेकुंबगी मसा हुंबगी मवोंगदा हुमलई अमदी अखोई अनिगी मथक्तगी नुचितकी साफुदौना तौबा अमा अखोई अनिदा हुमलकपदा फावरमी मरुदा अखोई अनिना मथक्ता येंखलुबा मतमदा अंगोबा मचुगी सावरबा मकु अमा पाइदुना चलमी अचौबा मकु अदु अखोई अनिदगी फिट 15 मु वांगना पाइदुना चलमी अचौबा मकु अदुगी येटकी मसादगिना ओइगी मसा फावगी असागबा असि फिट 13 मु छांगलमगनी हाइना खल्ली
पाइना मकू अदो अखोई तमना येंथरखी मदुदा अखोइना करिगुंबा खरा नोटिस तवी मदुदी मकू अदुगी मकोक अदु येंबति याम कीरबा नुपी अमगी मकोक पाली अमदी मकू अदुगी मखोंग अदुसु मियोइबगी मखोंग चप मानन पालिबनी अदुबु मखोंग अदुगी खुजिन सिंदु मकूगी खुजिन दौना यामना चावना सांगना तुमलगा पाली लाले चुजा कौपा हिंसाबी अदु तंखाय अमना मियोइबा नुपी अमगी सबानी अदुगा तंखाय अमना मकूनी मधु उरुबदा अखोई अनी कीखिबना खोंजल थोंना लौखलई मसदिगे अखोई अनी थूना यांगनमक इमुंगदा चेंसिलई इमुंगदा चंगलबा मतुंगदा थोलेबा थौदोक पुंबा नुपी अदुगी ममादा तमलमी मसदिगे नुपी अदुगी ममाना अखोई अनीबु नुमिदांगे मतमदा युमदगी मपांदा थोई हाइना यामना सैरमी नुमित अदुदगी नुमिदांगे मतमदा सानबा खोनबा लोइना तोखी अमुक हन्ना नुमिदांगे मतमदा सानखिद्रे थौदोक असी थोख्रबा मतुंगदगिदी आई मकू सिंगसे यामना कीरमी मसिगी मतुंगदगिदी आइना लाला चुजा कौपा मकूगी हिंसाबी असी अमुक हन्ना उखिद्रे मयामदा लाला चुजा कौपा मकूगी हिंसाबी असीगी असेंबा फोटो अदु मयामदा उचरी येंमिनसी लोसेल्लकपदा मयामदा समुद्रदा रेकॉर्ड तौखिबा करिनो हाइना एक्सप्लेन तौबा ngamdaba अपस्वीप हाइना मिंथोनबा एडियो अमखक पुदुन लाक्सरी मसिगी माइस्टेरियो साउंड असी इहान हाना रेकॉर्ड तौखिबसी पैसिफिक मेरिन एनवायरनमेंटल लैबोरेटरी दा रेकॉर्ड तौखी लाक्लिबा साउंड असी समुद्रगी इसिंगी मनुंगदा हुंजनबा मफम अमदगी लाखिबनी साउंड असी रेकॉर्ड तौखिबसी 1991 की अगस्त थादा रेकॉर्ड तौखिबनी साउंड असी करिगुंबा विस्प्रिंग तौबगी मवोंगदा लाखी स्प्रिंग अमसुंग ऑटम सीजन मतमददी साउंड असी यामना हौना लाखी अदुगा अतै लेमहौरिबा सीजन सिंगददी साउंड असी ताबा फंगदे तुमिन लैखी अदुबु यामना माइस्टोरियस अमा ओइरिबदी साउंड असी अहानबा रेकॉर्ड तौदुना पुथोखिबा सही अदुदगी मथंग मथंग सही असुम हौखिबगा लोइनना साउंड असिगी हौबगे मखोल असिसु असुम असुम तपथरपा असिनी अदुबु मखोल असि तपथरबसु हौजिक फाउगी समुद्र मनुंगदगी विस्प्रिंग ओइना लाकपा साउंड असि अखोइना ताबा फंगली एक्सपर्ट खरा अमना हारिबसि साउंड असना लाकलिबा माइकई असिगी लोकेशन असि सबमेरिन वोल्केनो हाइबदी समुद्र इसिंग मनुंगी यामना वोल्केनो थोकनबा लैमाइदगी ओइरंबा याय हाइबसिनी समुद्रगी इसिंगी लैमाइ अदुदगी वोल्केनो थुरक्तुना बबल गुंबा मयाम अमा इसिंग मथक्ता पाइखलक्कदबदु बबल सिंगदु इसिंग मनुंगदा लैबा केप गुहा गुंबदा चंखिदुना ट्रैपेट तौखिबदगी बबल सिंग अदु थेंगाइनबा अमदी बबल सिंग अदु इसिंग मथक्ता पाइखलक्पदा आइस ब्रेक उन मपाकता थेंबगी मखोल ओइरंगनी हाइबसिनी अदुगा एक्सपर्ट खरा अमना हारिबदी समुद्रगी यामना लुबा डीप हाइबदी समुद्रगी मनु हंजनबा हौजिक फावबा एक्सप्लोरर तौबा ngamdriba समुद्रगी सरुक अदुदगी अनकॉन सी क्रेशर अमना साउंड असी पुथोकपा ओइरंगनी हाइबसिनी अदुबु हौजिक फावबा कना अमतना एक्सप्लेन तौबा ngamdabana माइस्ट्री ओइदुना लैरी रियल टाइम विजन अदुदी यामना सांख्रे मयाम 16 टाइम स्पीड फास्टर ओइहल्लबा साउंड असिगी ब्रिजन नसी तामिनसी मयाम मथंगी वारी असि अमु मयाम पुन्ना तामिनसी वारी असि दिल्लीगी गुरगांव हाइबा लम अदुदा इसेना थबक अमगी चटपदा थोखिबनी अखोई इसेगी ममिंगना पिंकी कवि गुरगांवदा फ्लैट अमा लौरगा इसेदो लई चटपा नुमितुदी लमसांग लाकपगी वामंदना अदुमक तुमथरी नोंग ngalaga इसेदो दिल्लीगी म्यूजियम येंगबा चटली मोयगी म्यूजियम अदुदा मी अमत्ता संगहनदबा सोलोनसिलगा अदुम थंबा मफम अमा लई मदुदा इसेना असुम थोंग अदुदा येंगसिलुबदा थोंग अदो खितंग मया कारगा लई हाय अदुगा मनुंगदा मी लेबगी मवंगसु तवी हायरी सेना मागी वखन ओइरमगनी खल्लगा अदुमक हलखी अदुदगी हलकलगा वाय हायदुना ngahak hippi asum hipam badagi adumak tumthakri
ꯆꯦꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯦꯟ ꯑꯗꯣ ꯃꯇꯣꯝꯇ ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯆꯦꯁꯨ ꯑꯗꯨꯝ ꯋꯥꯈꯟꯗꯣ ꯀꯩꯝꯇ ꯈꯟꯗꯕꯤ ꯃꯨꯊꯠꯂꯒ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯕꯗꯧꯅ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ ꯑꯍꯥꯟꯕ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕꯒꯤ ꯋꯥꯈꯟꯗꯣ ꯑꯁꯨꯝ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯡ ꯉꯥꯜꯂꯒ ꯏꯆꯦꯁꯦ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯊꯣꯡ ꯑꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏ ꯃꯗꯨꯗ ꯏꯆꯦꯁꯦ ꯗꯨꯛ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯐꯝꯂꯒ ꯗꯨꯛ ꯊꯥꯗꯣꯛꯑꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯤꯉꯩꯗ ꯃꯇꯨꯡꯗ ꯃꯤꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯏꯆꯦꯁꯨ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒ ꯆꯪꯂꯛꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯗꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯑꯗꯣ ꯔꯥꯎꯟ ꯆꯠꯂꯒ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗ ꯅꯠꯇꯅ ꯏꯆꯦꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯃꯃꯤ ꯁꯥꯃꯤ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯃꯗꯨꯗꯒꯤ ꯅꯨꯡꯗꯥꯡ ꯏꯆꯦꯅ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯃꯝꯗꯥꯏꯒꯤ ꯁꯨꯝ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯀ꯭ꯔꯤꯝ ꯇꯩꯔꯤꯉꯩꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯛꯏ ꯆꯦꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯠꯅꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯇꯦ ꯃꯗꯨꯗꯒꯤ ꯏꯆꯦꯁꯦ ꯀꯤꯃꯟꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯩꯖꯨꯞ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯈꯤ ꯃꯁꯤꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒ ꯁꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯁꯤ ꯃꯅꯥꯛꯇ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯏ ꯃꯗꯨꯗꯒꯤ ꯏꯆꯦꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯑꯁꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯐꯕ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯊꯣꯛꯂꯛꯈꯤ ꯌꯨꯝꯗ ꯊꯣꯔꯛꯂꯒ ꯑꯃꯥꯏꯕꯤꯗ ꯌꯦꯡꯉꯨꯕꯗ ꯃꯐꯝ ꯑꯗꯣ ꯂꯥꯏꯐꯝ ꯀꯟꯕ ꯃꯐꯝ ꯑꯣꯏꯔꯝꯈꯤ ꯀꯨꯏꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯦꯁꯨ ꯑꯁꯣꯏꯕ ꯌꯥꯎꯔꯛꯑꯝꯕ ꯌꯥꯏ ꯆꯦꯅ ꯀꯨꯏꯅ ꯂꯩꯍꯧꯗꯕ ꯑꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕꯅꯤ ꯌꯥꯎꯁꯪꯒꯤ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯃꯇꯝꯅꯤ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯤꯂꯥ ꯊꯥꯕꯜ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯆꯠꯅꯩ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯈꯔꯅ ꯊꯥꯕꯜ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯔꯣꯏꯒꯦ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯚꯥꯏ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯆꯣꯡꯒꯦ ꯅꯪ ꯁꯪꯕꯤꯌꯣꯕ ꯑꯩ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯑꯣꯏꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯩ ꯀꯧꯕ ꯂꯥꯛꯂꯤ ꯑꯩꯁꯨ ꯃꯃꯥꯗ ꯀꯨꯏꯔꯛꯑꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯊꯥꯕꯜ ꯃꯐꯝꯒ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯑꯣꯏꯗꯦ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯂꯝꯕꯤꯅꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯅꯥꯀꯟꯗ ꯐꯝꯍꯧꯔꯤ ꯑꯗꯨꯗꯒꯤ ꯊꯥꯕꯜꯒꯤ ꯃꯈꯣꯟ ꯑꯗꯨꯗ ꯑꯩꯗꯤ ꯀꯣꯛ ꯆꯤꯛꯄ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯏꯃꯥꯟꯅꯕꯤꯗꯣ ꯊꯥꯕꯜ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄ ꯑꯗꯣ ꯈꯥꯡꯖꯜꯂꯒ ꯑꯁꯨꯝ ꯌꯦꯡꯉꯤ ꯊꯥꯕꯜꯗꯣ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕꯤ ꯀꯧꯕ ꯆꯪꯉꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯔꯥꯎꯟ ꯑꯃꯇꯪ ꯆꯣꯡꯈꯤꯒꯦ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯤ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯀꯧꯕ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯑꯃꯨꯛꯁꯨ ꯂꯣꯏꯔꯛꯂꯒꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯟꯗꯛꯀ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯝꯃꯅꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯊꯣꯛꯂꯛꯑꯒꯦꯕ ꯁꯥꯎꯅꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯕꯕꯥ ꯊꯣꯛꯂꯛꯑꯣ ꯀꯨꯏꯔꯅꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯉꯥꯏꯔꯤ ꯄꯨꯡ 10:30 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯇ ꯈꯟꯖꯩ ꯑꯩꯕꯨ ꯏꯇꯣꯝꯇ ꯆꯠꯂꯁꯤꯔꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦꯗ ꯃꯥꯁꯨ ꯃꯇꯣꯝꯗꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯉꯥꯏꯔꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ
ꯃꯗꯨꯗꯒꯤ ꯊꯤꯜ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄ ꯑꯗꯣ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯑꯩꯁꯨ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯀꯧꯊꯣꯛꯎꯔꯒꯦ, ꯊꯣꯛꯂꯛꯑꯦ ꯐꯔꯦ, ꯊꯣꯛꯂꯛꯇ꯭ꯔꯦ ꯐꯔꯦ, ꯏꯇꯣꯝꯇ ꯆꯠꯂꯒꯦ ꯈꯜꯂꯒ ꯆꯪꯗꯣꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯊꯥꯕꯜ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ, ꯅꯣꯏꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ, ꯅꯁꯥꯒꯤꯗꯪ ꯈꯜꯂꯦ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯏꯇꯣꯝꯇ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯩꯝꯇ ꯈꯟꯊꯗꯕꯤ ꯆꯠꯂꯤ꯫ ꯊꯥꯕꯜ ꯃꯐꯝꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯁꯤ ꯊꯣꯡ ꯑꯃ ꯂꯥꯜꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯒꯥꯁꯦ ꯏꯇꯥꯛ ꯇꯥꯛꯏ꯫ ꯑꯗꯨꯅ ꯏꯇꯣꯝꯇ ꯆꯠꯄꯗ ꯌꯥꯝꯅ ꯀꯤꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯣꯏꯕꯅꯤꯅ ꯇꯨꯔꯦꯟ ꯑꯗꯨꯁꯨ ꯃꯤ ꯑꯃ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯈꯔ ꯑꯗꯨꯝ ꯇꯝꯅꯕꯅꯤ꯫ ꯑꯩꯁꯦ ꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯔꯛꯄ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ꯫ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯗꯗꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯐꯥꯎꯕ ꯇꯨꯔꯦꯟ ꯃꯄꯥꯜ ꯂꯝꯕꯤ ꯑꯗꯣ ꯆꯪꯉꯛꯄ ꯑꯁꯤꯗ ꯏꯁꯥꯗ ꯀꯤꯖꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯈꯜꯒꯥꯁꯦ ꯃꯑꯣꯟ ꯈꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯩ ꯊꯥꯔꯒ ꯁꯛꯇꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯏꯇꯨꯡꯗꯗꯤ ꯃꯤ ꯏꯟꯅꯔꯛꯄꯗꯧꯅ ꯑꯁꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ, ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯆꯠꯂꯤ꯫ ꯑꯗꯨꯗꯒꯤ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯍꯨꯏꯅ ꯃꯔꯝ ꯆꯥꯗꯅ ꯀꯞꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯎꯕꯒꯤꯅꯦꯗꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯒ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯂꯩꯔꯛ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯪ ꯑꯃꯁꯨ ꯂꯩ꯫ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯁꯨ ꯃꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯇꯅ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯦ꯫ ꯀꯤꯃꯟꯕꯗꯒꯤ ꯈꯣꯡ ꯑꯁꯦ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯆꯠꯂꯕꯁꯨ ꯆꯠꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯏꯇꯨꯡꯗꯁꯨ ꯀꯅꯥꯅꯣ ꯑꯃ ꯑꯁꯨꯝ ꯏꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯃꯪ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ, ꯁꯝꯒꯥꯁꯦ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯈꯜꯂꯤ, ꯀꯔꯤꯅꯨꯡꯒꯤ ꯊꯥꯕꯜ ꯆꯠꯂꯨꯕ, ꯉꯁꯤꯕꯨ ꯑꯩꯁꯤ ꯁꯤꯔꯗꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯤꯔꯒ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯉꯝꯃꯦ ꯑꯩꯕꯨ ꯍꯥꯠꯂꯁꯅꯨ, ꯑꯩꯅ ꯉꯝꯃꯦ ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯅꯕ ꯆꯠꯀꯅꯤ ꯈꯜꯂꯒ ꯆꯤꯟ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯅꯆꯥꯕꯨ ꯌꯨꯝ ꯌꯧꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯔꯒ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯄꯨꯗꯤ ꯌꯧꯔꯕꯅꯤ꯫ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯅ ꯐꯥꯕꯒꯤꯔ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯀꯤꯕꯒꯤꯔ ꯏꯁꯥ ꯑꯁꯦ ꯆꯠꯄꯗ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤ, ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯅ ꯍꯥꯏꯕꯤꯈꯤꯕ ꯑꯁꯨꯃꯥꯏꯅ ꯑꯃꯝ ꯑꯊꯦꯡ ꯆꯠꯄꯁꯤ ꯏꯁꯥ ꯉꯥꯛꯊꯣꯛꯅꯅꯕ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯏꯁꯥꯗ ꯈꯤꯛꯆꯤꯜꯂꯨ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯈꯜꯂꯒ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯁꯥꯗ ꯐꯥꯖꯤꯜꯂꯝꯕ ꯑꯗꯨꯗꯤ ꯈꯔꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯏꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯑꯩ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯌꯧꯔꯦ꯫ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯐꯥꯎꯕꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥ ꯑꯁꯤ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤꯔ ꯈꯪꯗ꯭ꯔꯤ, ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯃꯥ ꯍꯣꯏꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯛꯇ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯥꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯛꯏ꯫ ꯃꯃꯥ ꯍꯣꯏꯅ ꯊꯦꯡꯃꯟꯕ ꯑꯗꯨꯗ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟꯁꯨ ꯄꯪꯂꯣꯟꯗ ꯂꯣꯜꯂꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯍꯣꯏꯅ ꯄꯨꯁꯤꯜꯂꯒ ꯃꯥꯏꯕ ꯀꯧꯔꯒ ꯂꯥꯏꯀꯠꯅꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯤꯑꯣꯏ ꯃꯌꯥꯝꯅ ꯁꯪꯉꯒ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯤ ꯂꯥꯏꯃꯨꯟꯅ ꯆꯤꯟꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯥꯒꯤ ꯂꯥꯏꯁꯨ ꯇꯣꯡꯖꯩ, ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯆꯦꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯅ ꯁꯦꯟꯅꯕꯤꯔꯛꯄꯒꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯆꯦꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯆꯦꯜꯍꯧꯗ꯭ꯔꯤꯕꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯤꯡꯈꯤꯕꯅꯤ꯫
ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯗꯅ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯊꯥꯖꯕ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯦꯞꯄꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫